ꯏꯃꯥꯒꯤ ꯆꯥꯛꯈꯨꯝꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩ ꯉꯁꯤ ꯀꯣꯆꯤ ꯂꯣꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯤ꯫ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯗꯤꯖꯥꯏꯟꯁꯤ ꯌꯥꯝ ꯂꯥꯏꯕ ꯑꯃꯗꯤ ꯌꯥम ꯐꯖꯕ ꯗꯤꯖꯥꯏꯟꯅꯤ꯫ ꯑꯩꯒꯤ ꯂꯪꯁꯤ 4 ꯄ꯭ꯂꯥꯏꯅꯤ, ꯑꯗꯨꯒ ꯀꯂꯔ ꯑꯅꯤꯅ ꯁꯦꯝꯒꯅꯤꯀꯣ꯫ ꯑꯗꯨꯒ ꯀꯣꯆꯤꯁꯤꯅ 10 ꯅꯝꯕꯔ ꯁꯤꯖꯤꯟꯅꯒꯅꯤ ꯑꯩꯅ꯫ ꯑꯗꯣꯝꯅ ꯑꯍꯥꯟꯕ ꯇꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯀꯣꯆꯤ ꯅꯝꯕꯔ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ, ꯂꯪ ꯈꯔ ꯀꯨꯞꯄ, ꯑꯗꯣ ꯑꯄꯧꯕꯅꯗꯤ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯔꯁꯤ ꯀꯃꯥꯏꯅ ꯇꯧꯗꯒꯦ ꯍꯥꯏꯕꯁꯤ, ꯈꯨꯗꯣꯝꯕꯤꯗ ꯂꯪꯁꯤ ꯈꯔ ꯂꯩꯁꯜꯂꯒ ꯄꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯆꯤꯁꯤꯅꯀꯣ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯀꯣꯠꯂꯤꯁꯦ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯀꯣꯠꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏ 6 ꯇꯥꯏꯝꯅꯤꯀꯣ ꯀꯣꯠꯀꯗꯣꯏꯁꯦ꯫ ꯑꯩꯈꯣꯏ ꯆꯦꯟ ꯍꯥꯏꯅ ꯍꯥꯏꯅꯩꯀꯣ ꯁꯦꯝꯃꯤꯕ ꯗꯤꯖꯥꯏꯟꯁꯦ, ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯂꯣꯜꯂꯤꯕꯁꯦ 6 ꯆꯦꯟꯁꯦ ꯁꯦꯝꯃꯦꯀꯣ꯫ ꯑꯗꯨꯒ 6 ꯆꯦꯟꯁꯦ ꯁꯦꯝꯃꯕ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯁꯦꯝꯈꯤꯕ ꯆꯦꯟꯁꯦ ꯁꯤ ꯃꯇꯣꯟꯁꯤꯗ ꯑꯩꯈꯣꯏ ꯊꯤꯡꯖꯤꯜꯂꯅꯦꯕ ꯀꯣꯆꯤꯁꯤꯅ꯫ ꯊꯤꯡꯖꯤꯜꯂꯒ ꯑꯩꯈꯣꯏ ꯂꯪꯁꯤꯅ ꯀꯣꯠꯁꯜꯂꯒꯅꯦ ꯆꯤꯡꯊꯣꯛꯀꯅꯦꯕꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯅ ꯆꯤꯡꯊꯣꯛꯑꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯪꯁꯦ ꯀꯣꯠꯂꯒ ꯆꯤꯡꯊꯣꯛꯑꯦꯀꯣ, ꯑꯗꯨꯒ ꯂꯣꯛ ꯇꯧꯁꯜꯂꯦ ꯍꯧꯖꯤꯛꯁꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯑꯩꯅ 3 ꯆꯦꯟꯁꯦ ꯑꯃꯨꯛ ꯁꯦꯝꯖꯔꯦꯀꯣ꯫ ꯑꯗꯨꯒ 3 ꯆꯦꯟ ꯁꯦꯝꯃꯕ ꯃꯇꯨꯡ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯣꯜ ꯑꯃ ꯑꯣꯏꯔꯛꯏꯕꯁꯦ ꯑꯁꯤ ꯃꯅꯨꯡꯗꯒꯤ ꯊꯤꯡꯖꯤꯜꯂꯒ ꯑꯃꯨꯛ ꯂꯪꯁꯦ ꯆꯤꯡꯊꯣꯔꯛꯀꯅꯤꯀꯣ꯫ ꯁꯨꯃꯥꯏꯅ ꯃꯈꯣꯡꯁꯦ ꯑꯩꯈꯣꯏ 3 ꯂꯩꯔꯝꯕꯗꯒꯤ 2 ꯊꯥꯗꯣꯛꯈ꯭ꯔꯒ 2 ꯑꯃꯨꯛ ꯂꯦꯝꯍꯧꯔꯦꯀꯣ ꯑꯅꯧꯕ ꯀꯣꯠꯄꯗꯨꯒ꯫ ꯑꯗꯣ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯇꯧꯔꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅ ꯂꯧꯖꯔꯤ ꯃꯈꯣꯡ 3 ꯂꯩꯔꯦꯀꯣ꯫ ꯃꯈꯣꯡ 3ꯁꯦ 2 ꯊꯥꯗꯣꯛꯈ꯭ꯔꯅꯤ, ꯑꯗꯣ ꯑꯅꯧꯕ ꯀꯣꯜꯂꯛꯏꯕꯁꯤꯒ 2 ꯂꯩꯍꯧꯔꯦ꯫ ꯑꯗꯣ ꯁꯤ 2 ꯄꯨꯂꯞꯁꯦ ꯊꯥꯗꯣꯛꯈ꯭ꯔ 1 ꯂꯦꯝꯍꯧꯔꯦꯀꯣ꯫ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯐꯦꯠ ꯑꯍꯥꯟꯕ ꯇꯝꯕꯁꯤꯡ ꯑꯣꯏꯇꯥꯔꯒꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯤꯇꯪ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒ ꯑꯗꯨꯝ ꯍꯩꯒꯅꯤ꯫ ꯌꯥꯝ ꯂꯨꯕ ꯅꯠꯇꯦ, ꯂꯥꯏꯕꯅꯤ, ꯑꯗꯨꯝ ꯇꯧꯔ ꯍꯩꯔꯛꯀꯅꯤ꯫ ꯑꯗꯣ ꯃꯁꯤ ꯂꯩꯖꯔꯦ ꯑꯩꯅ 3 ꯇꯥꯏꯝꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦꯀꯣ ꯑꯩꯅ ꯃꯈꯣꯡꯁꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯔꯛꯇ ꯑꯃꯨꯛꯇꯪ ꯆꯦꯟ ꯑꯃꯇꯪ ꯁꯦꯝꯃꯝꯒꯅꯤꯀꯣ ꯃꯈꯣꯡ 3 ꯁꯦꯝꯃꯕ ꯃꯇꯨꯡ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯃꯈꯣꯡ ꯑꯃꯁꯨ ꯑꯃꯨꯛ ꯁꯦꯝꯒꯠꯂꯦꯀꯣ꯫ ꯁꯨꯃꯥꯏꯅ ꯀꯣꯠꯂꯒ ꯃꯁꯤ ꯂꯩꯖꯔꯦ, ꯑꯃꯨꯛꯁꯨ ꯀꯣꯠꯂꯦ, ꯑꯗꯨꯒ ꯃꯈꯣꯡ 2 ꯊꯥꯗꯣꯛꯑꯒ ꯃꯈꯣꯡ 2ꯁꯨ ꯑꯃꯨꯛ ꯊꯥꯗꯣꯛꯑꯦꯀꯣ꯫ ꯃꯈꯣꯡ 1 ꯂꯩꯍꯧꯔꯦ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯖꯨꯔꯥ 3ꯅ ꯁꯦꯝꯕ ꯁꯦꯠꯁꯤꯀꯣ 4 ꯇꯥꯏꯝꯁꯅꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕꯁꯦ꯫ ꯑꯗꯣ ꯈ꯭ꯋꯥꯏ ꯑꯔꯣꯏꯕꯒꯤꯁꯤ ꯑꯩꯈꯣꯏꯅ ꯆꯦꯟꯁꯤ 3 ꯇꯥꯏꯝꯁꯀꯣ 3 ꯇꯥꯏꯝꯁ ꯑꯩꯈꯣꯏ ꯆꯤꯡꯉꯒ ꯁꯣꯝ ꯁꯥꯏꯠꯀꯤ ꯉꯁꯥꯏ ꯍꯧꯈꯤꯕꯒꯤ ꯁꯥꯏꯠ ꯁꯣꯝꯗ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯣ ꯑꯅꯤꯁꯤ꯫ ꯑꯗꯣꯝꯅ ꯆꯥꯎꯍꯟꯅꯤꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯁꯦꯝꯕ ꯗꯤꯖꯥꯏꯟꯁꯦ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ 4 ꯁꯦꯠꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ꯫ 3 ꯇꯥꯏꯝ 3 ꯇꯥꯏꯝ ꯉꯁꯥꯏ ꯃꯈꯣꯡ ꯂꯧꯈꯠꯄꯗꯣ 4 ꯁꯦꯠꯅꯤ ꯑꯩꯅ ꯁꯤ ꯃꯌꯥꯏꯒꯤꯁꯦ 4 ꯁꯦꯠꯁꯦ ꯑꯣꯏꯔꯛꯀꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯄꯤꯡ ꯀꯂꯔꯒꯤ ꯑꯩꯈꯣꯏ ꯗꯕꯜ ꯁꯦꯠ ꯍꯥꯞꯄꯛꯏꯁꯦ ꯑꯁꯤ ꯑꯃꯨꯛ ꯍꯥꯞꯄꯛꯀꯅꯤꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯤꯡ ꯀꯂꯔꯒꯤꯁꯦ ꯑꯃꯨꯛ ꯍꯥꯞꯄꯁꯤ ꯗꯤꯖꯥꯏꯟꯁꯦ꯫ ꯄꯤꯡ ꯀꯂꯔꯒꯤ ꯂꯪꯁꯦ ꯑꯩꯅ ꯆꯤꯡꯈꯠꯆꯔꯦꯀꯣ꯫ ꯃꯁꯤ ꯑꯃꯨꯛ ꯃꯁꯤꯗ ꯑꯩꯈꯣꯏ ꯖꯣꯏꯟ ꯇꯧꯁꯜꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡ 3 ꯂꯧꯈꯠꯂꯒ ꯃꯌꯥꯏꯗ ꯆꯦꯟ ꯑꯃꯃꯝ ꯆꯤꯡꯉ ꯊꯝꯃꯝꯕꯗꯣ, ꯑꯗꯨꯒꯤ ꯃꯄꯥ ꯈꯔ ꯍꯥꯡꯕꯗꯨꯗ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯁꯤꯁꯦ ꯑꯃꯨꯛ ꯁꯦꯝꯖꯔꯦꯀꯣ꯫ ꯃꯈꯣꯡꯁꯦ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯩ, ꯃꯈꯣꯡ 3 ꯂꯣꯟꯒꯅꯤꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯣꯆꯤꯁꯤꯗ ꯂꯪꯁꯦ ꯑꯃꯨꯛ ꯀꯣꯠꯂꯦ, ꯑꯗꯨꯒ ꯑꯃꯨꯛ ꯏꯟꯊꯣꯔꯛꯑꯒ ꯂꯪꯁꯦ ꯀꯣꯠꯂꯦ, ꯑꯗꯨꯒ ꯃꯈꯣꯡ 2 ꯑꯃꯨꯛ ꯊꯥꯗꯔꯦꯀꯣ꯫ ꯑꯗꯨꯒ ꯃꯈꯣꯡ 2ꯁꯦ ꯑꯃꯨꯛ ꯊꯥꯗꯔꯒ 1 ꯂꯦꯝꯍꯧꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯤ ꯁꯦꯝꯗꯣꯔꯤꯕꯁꯦ꯫ ꯑꯗꯣ ꯃꯌꯥꯏꯗ ꯆꯦꯟꯁꯦ ꯑꯃꯒ ꯆꯤꯡꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ 3 ꯃꯈꯣꯡ ꯑꯣꯏꯕꯒꯤ ꯁꯦꯠꯁꯤꯃ ꯑꯃꯨꯛ ꯁꯦꯝꯕꯤꯔꯣ꯫ ꯃꯁꯤꯗ ꯁꯦꯝꯃꯤꯁꯤ ꯁꯦꯠ 2ꯅꯤꯀꯣ ꯑꯩꯅ ꯁꯦꯝꯗꯣꯔꯤꯁꯦ, ꯃꯈꯣꯡ 3 ꯂꯧꯈꯠꯄꯁꯦ꯫ ꯑꯗꯣꯝꯁꯨ ꯑꯗꯨꯝ ꯍꯩꯅꯤꯀꯣ ꯍꯩꯇ꯭ꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯩꯕ ꯃꯤꯗꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕꯗ ꯚꯥꯞ ꯇꯥꯒꯅꯤ꯫ ꯑꯗꯣ ꯃꯁꯤ ꯂꯩꯖꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯗꯕꯜ ꯁꯦꯠꯁꯤꯃ ꯁꯦꯝꯃꯦꯀꯣ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ 4 ꯇꯥꯏꯝꯁꯅꯤ ꯑꯩꯅ ꯗꯕꯜ ꯁꯦꯠꯁꯦ ꯁꯦꯝꯒꯗꯧꯔꯤꯕꯁꯦ꯫
ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯕ ꯁꯦꯝꯃꯒ ꯊꯝꯕ ꯔꯥꯎꯟꯁꯦ ꯁꯤꯗꯩꯁꯤꯗ ꯁꯦꯀꯦꯟ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯑꯃ ꯁꯦꯝꯅꯕꯒꯤ ꯑꯃꯨꯛꯁꯨ ꯃꯈꯣꯡꯁꯦ ꯂꯧꯈꯠꯆꯕ ꯍꯧꯖꯔꯦꯀꯣ꯫ ꯁꯤ ꯐꯥꯔꯁꯀꯤ ꯃꯈꯣꯡ ꯑꯃ ꯂꯧꯈꯠꯂꯦ, ꯑꯗꯨ ꯃꯈꯣꯡ ꯑꯅꯤ ꯁꯨꯔꯦꯀꯣ ꯑꯩ ꯁꯤꯁꯤꯒ, ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯀꯦꯟ ꯁꯦꯠꯁꯦ ꯑꯃꯨꯛ ꯁꯦꯝꯖꯔꯦꯀꯣ꯫ ꯁꯤ ꯂꯩꯖꯔꯦ ꯑꯩꯅ ꯍꯧꯖꯤꯛ 4 ꯁꯦꯠ ꯁꯦꯝꯖꯔꯦ ꯑꯩꯒꯤꯁꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ ꯈ꯭ꯋꯥꯏ ꯂꯥꯁꯀꯤꯁꯦ ꯂꯧꯈꯠꯂꯅꯤ ꯃꯈꯣꯡꯁꯦ, ꯑꯩꯒꯤꯁꯦ ꯁꯦꯠꯁꯦ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯟꯁꯦ ꯑꯅꯤ ꯑꯅꯤ ꯂꯧꯖꯔꯦꯀꯣ, ꯑꯗꯨꯒ ꯑꯃꯨꯛ ꯁꯤ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯁꯜꯂꯅꯤ꯫ ꯄꯤꯡ ꯀꯂꯔꯅ ꯉꯁꯥꯏ ꯍꯧꯔꯛꯈꯤꯕ ꯃꯐꯝꯗꯨꯗꯅꯤꯀꯣ ꯂꯣꯏꯁꯤꯜꯂꯤꯕꯁꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯤꯡ ꯀꯂꯔꯁꯦ ꯑꯃꯨꯛ ꯂꯣꯏꯔꯦꯀꯣ, ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯥꯂꯦꯝꯕꯨ ꯃꯆꯨꯁꯦ ꯑꯁꯤ ꯑꯃꯨꯛ ꯇꯧꯔꯅꯤꯀꯣ, ꯒ꯭ꯔꯤꯟ ꯃꯥꯟꯕ ꯒ꯭ꯔꯤꯟꯁꯦꯀꯣ꯫ ꯑꯗꯣ ꯑꯃꯨꯛ ꯁꯤ ꯂꯩꯖꯔꯦ, ꯑꯩꯅ ꯒ꯭ꯔꯤꯟꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯣ ꯆꯦꯟꯁꯦ ꯑꯅꯤ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯤꯡ ꯀꯂꯔꯒꯤ ꯗꯕꯜ ꯁꯦꯠ ꯁꯦꯝꯈꯤꯕꯗꯣ, ꯃꯈꯣꯡ ꯑꯍꯨꯝ ꯑꯍꯨꯝꯅ, ꯑꯗꯨꯒꯤ ꯃꯔꯛꯇꯒꯤꯀꯣ ꯁꯦꯟꯇꯔꯗꯒꯤ ꯑꯃꯨꯛ ꯂꯧꯈꯠꯂꯅꯤ꯫ ꯑꯁꯤ ꯂꯧꯈꯠꯂꯒ ꯑꯃꯨꯛ ꯉꯁꯥꯏꯗꯨꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯁꯦ, ꯑꯩꯈꯣꯏ ꯃꯈꯣꯡ ꯑꯍꯨꯝ ꯑꯍꯨꯝꯅ ꯁꯥꯕ ꯁꯦꯠꯁꯦ, ꯗꯕꯜ ꯁꯦꯠꯁꯦ ꯑꯁꯤꯒꯤ ꯃꯌꯥꯏꯗꯒꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯈꯠꯆꯔꯤꯕꯁꯦ꯫ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯌꯨ, ꯂꯪꯁꯦ ꯌꯥꯝ ꯂꯨꯖ ꯑꯣꯏꯍꯟꯕꯤꯒꯅꯨ ꯄꯥꯏꯕ ꯃꯇꯝꯗ꯫ ꯃꯁꯤ ꯂꯩꯖꯔꯦꯀꯣ, ꯁꯦꯠ ꯑꯃ ꯂꯣꯏꯖꯔꯦ ꯗꯕꯜ ꯁꯦꯠꯁꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯦ ꯑꯅꯤ ꯑꯅꯤꯅꯤ ꯑꯩꯅ ꯂꯧꯔꯤꯕꯁꯦꯀꯣ, ꯑꯗꯨꯒ ꯗꯕꯜ ꯁꯦꯠ ꯂꯣꯟꯈꯤꯕꯒꯤ ꯀꯔꯛꯁꯦ ꯃꯌꯥꯏ ꯂꯩꯔꯤꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡ ꯑꯍꯨꯝ ꯑꯍꯨꯝꯅ ꯁꯥꯕ ꯑꯃꯃꯨꯛ ꯂꯣꯜꯂꯒ ꯊꯝꯃꯝꯒꯅꯤꯀꯣ꯫ ꯃꯁꯤ ꯂꯣꯟꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣই ꯆꯥꯎꯊꯣꯔꯛꯑꯣꯏꯕ, ꯑꯩꯅ ꯁꯦꯝꯃꯤꯕꯁꯦ ꯆꯥꯎꯊꯣꯛꯄ ꯉꯝꯃꯣꯏ, ꯑꯗꯨꯅ ꯃꯁꯤ ꯍꯥꯞꯀꯅꯤ꯫ ꯀꯣꯅꯔꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯗꯕꯜ ꯁꯦꯠꯇꯨꯒꯤ ꯅꯠꯇꯕꯗ ꯁꯤꯅ ꯑꯃꯨꯛ ꯁꯦꯠ ꯑꯃꯈꯛꯇꯪꯅꯤꯀꯣ, ꯃꯈꯣꯡ ꯑꯍꯨꯝꯅ ꯁꯥꯕ ꯑꯃꯈꯛꯇ ꯂꯣꯜꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗꯅ ꯑꯩꯈꯣꯏ ꯗꯕꯜ ꯁꯦꯠꯇꯣ ꯑꯃꯨꯛ ꯁꯦꯝꯃꯅꯤ, ꯃꯈꯣꯡ ꯑꯍꯨꯝ ꯑꯍꯨꯝꯅ ꯁꯥꯕꯗꯣ꯫ ꯃꯁꯤ ꯂꯩꯖꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯁꯦꯠ ꯑꯃꯃꯝꯒꯤ ꯀꯔꯛꯁꯤꯗ ꯆꯦꯟꯁꯦ ꯑꯅꯤ ꯑꯅꯤ ꯆꯤꯡꯉꯝꯒꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤ ꯖꯣꯏꯟ ꯇꯧꯁꯤꯟꯖꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯥꯂꯦꯝꯕꯨ ꯀꯂꯔꯁꯦ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯁꯤ ꯖꯣꯏꯟ ꯇꯧꯁꯜꯂꯕ ꯃꯇꯨꯡ ꯄꯤꯡ ꯀꯂꯔꯁꯦ ꯑꯃꯨꯛ ꯁꯤꯜꯂꯅꯤꯀꯣ꯫ ꯂꯪꯁꯦ ꯀꯛꯊꯠꯄꯤꯒꯅꯨ, ꯑꯩꯈꯣꯏ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯕꯤꯌꯨ, ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯗꯨꯝ ꯂꯧꯈꯠꯂꯒ ꯀꯂꯔꯁꯦ ꯁꯤꯜꯂꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯂꯥꯁꯀꯤ ꯄꯤꯡ ꯀꯂꯔꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯃꯨꯛ ꯍꯥꯞꯄꯅꯤꯀꯣ꯫ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯡ ꯀꯂꯔꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯣ ꯃꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏ ꯂꯣꯟꯈꯤꯕ ꯑꯗꯨꯃꯥꯏꯅꯀꯣ, ꯀꯣꯅꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯁꯦꯠꯇꯣ ꯑꯃꯨꯛ ꯂꯧꯈꯠꯂꯅꯤ, ꯃꯈꯣꯡ ꯑꯍꯨꯝ ꯑꯍꯨꯝꯅ ꯁꯥꯕꯁꯦ ꯑꯁꯤꯁꯤꯅꯤꯀꯣ꯫ ꯃꯁꯤ ꯂꯩꯖꯔꯦ, ꯑꯩꯈꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯃꯈꯣꯡ ꯑꯍꯨꯝ ꯁꯦꯝꯖꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯡ ꯑꯍꯨꯝꯁꯦ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡ ꯂꯣꯜꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯗꯕꯜ ꯁꯦꯠꯁꯦ ꯁꯦꯝꯃꯦꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯤꯡꯒꯜ ꯁꯦꯠ ꯑꯃ ꯁꯦꯝꯈꯤꯕꯗꯨꯒꯤ ꯁꯥꯏꯗ ꯑꯍꯥꯡꯕ ꯂꯩꯔꯛꯏꯁꯤꯗ ꯑꯃꯨꯛ ꯁꯤꯡꯒꯜ ꯁꯦꯠ ꯑꯃꯃꯝꯀꯣ, ꯃꯈꯣꯡ ꯑꯍꯨꯝ ꯑꯍꯨꯝꯒꯤ ꯁꯦꯠ ꯑꯃ ꯁꯦꯝꯒꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯥꯀꯟꯁꯤꯗ ꯁꯦꯠ ꯑꯃꯃꯝ ꯍꯧꯖꯤꯛꯁꯦ ꯑꯣꯏꯔꯦꯕꯀꯣ꯫ ꯁꯤꯡꯒꯜ ꯁꯦꯠꯅꯤꯀꯣ ꯃꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯁꯦꯝꯖꯔꯤꯕꯁꯦ, ꯃꯈꯣꯡ ꯑꯍꯨꯝ ꯑꯍꯨꯝꯒꯤ ꯁꯤꯁꯦ
ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯦꯟꯁꯦ ꯗꯕꯜ ꯆꯦꯟ ꯆꯤꯡꯉꯕ ꯃꯇꯨꯡ ꯑꯃꯨꯛ ꯀꯣꯔꯅꯔꯒꯤ ꯗꯕꯜ ꯁꯦꯠꯇꯨꯒꯤ ꯀꯣꯔꯅꯔꯗꯒꯤ ꯑꯃꯨꯛ ꯃꯌꯥꯏ ꯁꯦꯟꯇꯔꯗꯨꯗꯒꯤ ꯑꯃꯨꯛ ꯂꯪꯁꯦ ꯂꯧꯈꯠꯂꯅꯤ, ꯆꯤꯡꯈꯠꯂꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯔꯅꯔꯒꯤ ꯑꯩꯈꯣꯏ ꯗꯕꯜ ꯁꯦꯠꯇꯣ ꯑꯃꯨꯛ ꯁꯦꯝꯃꯅꯤ꯫ ꯃꯁꯤ ꯂꯩꯖꯔꯦ ꯑꯩꯒꯤꯁꯦ ꯗꯕꯜ ꯁꯦꯠꯁꯦ ꯁꯦꯝꯖꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯤꯡ ꯀꯂꯔ ꯉꯁꯥꯏ ꯍꯧꯔꯛꯈꯤꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯁꯜꯂꯅꯤ꯫ ꯃꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯃꯌꯥꯝ, ꯑꯗꯣꯝꯅ ꯀꯂꯔ ꯑꯄꯥꯝꯕ ꯐꯖꯕ ꯂꯪ ꯃꯈꯜ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯣꯟꯕꯤꯌꯨ꯫ ꯑꯗꯣ ꯃꯁꯤ ꯂꯣꯜꯂꯒ ꯀꯣꯟꯅ ꯖꯣꯏꯟ ꯇꯧꯁꯟꯗꯣꯏꯅꯦꯕ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏ, ꯁꯤꯡꯒꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯗꯦꯀꯣꯔꯦꯁꯟ ꯑꯣꯏꯅꯀꯣ ꯐ꯭ꯂꯥꯋꯥꯔ ꯄꯣꯠꯀꯨꯝꯕ ꯊꯥꯡꯒꯠꯄ ꯈꯣꯠꯄꯒꯤ ꯑꯗꯣꯝꯅ ꯆꯥꯎꯍꯟꯅꯤꯡꯕ ꯆꯥꯡꯗ ꯁꯦꯝꯕꯤꯌꯨ꯫ ꯑꯩꯒꯤꯁꯦ ꯃꯁꯤ ꯂꯣꯏꯖꯔꯦ, ꯂꯪꯁꯦ ꯆꯤꯡꯊꯣꯛꯑꯦ, ꯑꯍꯦꯟꯕ ꯂꯪꯁꯤꯡꯁꯤ ꯀꯛꯊꯠꯂꯁꯤ ꯍꯧꯖꯤꯛ꯫ ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯌꯦꯇꯨꯝꯅ ꯁꯨꯃꯥꯏꯅ ꯌꯦꯇꯨꯝꯅ ꯇꯥꯏꯁꯜꯂꯕ ꯃꯇꯨꯡ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯒꯤꯁꯦ ꯈꯔ ꯆꯥꯎꯒꯅꯤ, ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯖꯔꯤꯕꯁꯤ ꯑꯩꯒꯤꯁꯦ ꯆꯤꯌꯥꯔꯗ ꯉꯥꯊꯐꯝꯒꯤꯗꯨꯗꯀꯣ ꯌꯥꯟꯕꯒꯤ ꯀꯨꯞꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯤ꯫ ꯗꯤꯖꯥꯏꯟꯁꯦ ꯌꯥꯝ ꯐꯖꯩ, ꯊꯥꯁꯨ ꯌꯥꯝ ꯊꯥꯏ ꯐꯤꯁꯦ, ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯇꯝ ꯀꯨꯏꯅ ꯆꯠꯀꯅꯤ ꯃꯁꯦ꯫ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ, ꯃꯇꯝ ꯂꯦꯟꯕꯤꯌꯨ, ꯃꯇꯝ ꯂꯦꯝꯅ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯑꯗꯣꯝꯅ ꯀꯩꯒꯨꯝꯕ ꯗꯤꯖꯥꯏꯟꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯕꯦꯜ ꯑꯥꯏꯀꯟꯗꯨꯒ ꯅꯝꯕꯤꯔꯝꯃꯨ, ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ꯫ ꯀꯣꯃꯦꯟꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯂꯩꯔꯕꯗꯤ ꯍꯥꯏꯕꯤꯔꯛꯎ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯊꯦꯡꯛ ꯌꯨ꯫